ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯂꯩꯅꯥꯁꯨꯝꯃ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯃꯁꯥꯗ ꯁꯤꯔꯤꯕ ꯁꯛꯇꯤ ꯆꯦꯜꯂꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯆꯪꯗꯅꯕ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯁꯟꯇ꯭ꯔ ꯃꯌꯥꯝꯗꯨꯒ ꯃꯍꯥꯛꯅ ꯁꯥꯟꯅꯈꯤꯕ ꯐꯠꯇ꯭ꯔꯕ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯡꯗꯨꯒꯤ ꯁꯛꯇꯤꯒ ꯄꯨꯟꯅ ꯌꯦꯠꯁꯤꯟꯅꯔꯛꯄꯗꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯩꯅꯥ ꯐꯥꯎꯔꯛꯂꯤ꯫ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯈꯩ ꯆꯩꯅꯥꯗꯨ ꯃꯤꯀꯨꯞ ꯈꯔ ꯈꯥꯡꯉꯝꯃꯒ ꯑꯃꯨꯛ ꯄꯣꯞ ꯇꯥꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯨ ꯉꯧꯔꯣꯛ ꯉꯧꯅ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯒ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯀ꯭ꯔꯣ ꯀ꯭ꯔꯣ ꯑꯣꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯨꯗ ꯃꯈꯨꯠꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯈꯩ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯆꯩꯅꯥ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯅ ꯃꯌꯥ ꯃꯅꯨꯡꯗꯒꯤ ꯏ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯔꯛꯏ꯫ ꯑꯣꯔꯣ ꯑꯣꯔꯣ ꯆꯦꯟꯊꯔꯛꯂꯤꯕ ꯏꯈꯦꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕꯗꯨ ꯑꯃꯨꯛ ꯑꯃꯨꯛ ꯍꯤꯡꯁꯥꯕꯤꯒꯨꯝ ꯂꯦꯛꯆꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯥꯕ ꯁꯪꯂꯤꯕꯅꯤ ꯍꯥꯏꯅ ꯐꯃꯥꯡꯗ ꯐꯛ ꯊꯥꯗꯨꯅ ꯇꯨꯝꯂꯤꯕ ꯔꯥꯁꯤꯗꯤ ꯋꯥꯃꯟꯕꯒꯤ ꯃꯌꯥꯏꯅ ꯑꯅꯥꯕꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯐꯥꯎ ꯌꯦꯡꯁꯤꯟꯕ ꯀꯥꯎꯈꯩ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯃꯇꯝꯁꯤꯃꯛꯇꯗꯅꯤ ꯂꯩꯅꯥꯅ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛ ꯂꯣꯡꯊꯣꯛꯂꯒ ꯃꯈꯨꯠꯀ ꯃꯈꯣꯡꯒꯅ ꯁꯟ ꯁꯥꯗꯨꯅ ꯌꯨꯝꯗꯨꯒꯤ ꯃꯄꯥꯟꯗ ꯀꯅꯥ ꯈꯪꯍꯟꯗ ꯂꯣꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗꯨꯗ ꯃꯑꯣꯡ ꯆꯥꯗꯕ ꯐꯤꯕꯝ ꯀꯌా ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯁꯥꯟꯅꯈꯤꯕ ꯕꯨꯠ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯀꯥꯐꯩ ꯀꯥꯐꯩ ꯃꯈꯣꯡꯒ ꯃꯈꯨꯠꯀꯅ ꯁꯟ ꯁꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯣꯏꯔꯝꯕ ꯇꯥꯏ ꯁꯣꯏꯗꯅ ꯕꯨꯠꯁꯤꯡꯗꯨꯅ ꯃꯁꯥꯗ ꯁꯤꯔꯤꯕ ꯑꯐꯕ ꯏꯁꯣꯔꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯕ ꯖꯟꯇ꯭ꯔ ꯑꯗꯨꯕꯨ ꯅꯝꯍꯠꯂꯒ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄ꯫ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯠ ꯆꯩꯁꯤꯡꯅꯣ ꯈꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯕꯨꯠ ꯁꯥꯟꯅꯕꯗ ꯆꯪꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯨꯠ ꯆꯪꯅꯕꯤ ꯂꯩꯅꯥꯁꯨ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯃꯩꯖꯥꯎ ꯊꯥꯔꯤꯕ ꯃꯃꯥꯡꯃꯛꯇꯗ ꯏꯈꯧꯂꯥꯡꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯅꯥꯀꯣꯡꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌా ꯑꯃꯅ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯉꯪꯅꯗꯨꯅ ꯑꯩꯒꯤ ꯁꯛ ꯊꯥꯛꯄꯤꯌꯨ ꯑꯩꯒꯤ ꯁꯛ ꯊꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯅꯥꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯕꯗꯣ ꯈꯪꯂꯝꯃꯤ꯫ ꯆꯤꯝꯕꯥꯜ ꯆꯤꯡꯅꯞ ꯅꯣꯛꯂꯒ ꯃꯃꯤꯠꯇꯨꯁꯨ ꯃꯊꯛꯂꯣꯝꯗ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠꯂꯝꯁꯤꯡꯗꯨꯒꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯈꯨꯠꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯒ ꯃꯆꯤꯟꯕꯥ ꯃꯄꯥꯗ ꯊꯝꯗꯨꯅ ꯃꯔꯣꯜ ꯃꯔꯤ ꯈꯪꯗꯕ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯃꯌꯥꯝ ꯑꯃ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯏꯈꯧꯂꯥꯡꯅꯕ ꯕꯨꯠꯁꯤꯡꯗꯨꯗꯤ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯛꯅ ꯀꯣꯏꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯂꯒ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯃꯔꯣꯜꯗ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯔꯒ ꯈꯨꯟꯗꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯁꯣꯝꯗꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯆꯟꯕꯤꯒꯤ ꯃꯁꯥꯗꯣ ꯑꯉꯛꯄ ꯐꯪꯅ ꯆꯩꯅꯥ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯆꯥꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯍꯦ ꯍꯦ ꯆꯤꯡꯗꯨꯅ ꯅꯥꯍꯦꯔꯛꯄꯗꯨꯗꯒꯤ ꯇꯨꯝꯊꯒꯦ ꯇꯧꯔꯝꯕ ꯃꯃꯥꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯈꯦ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯒ ꯃꯁꯥꯗꯣ ꯃꯩꯃꯨꯛ ꯍꯧꯗꯨꯅ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯄꯥꯏ ꯊꯕꯥꯏ ꯍꯧꯔꯕ ꯃꯃꯥ ꯑꯗꯨꯅ ꯑꯅꯛꯄꯗ ꯗꯣꯛꯇꯔ ꯅꯔꯁ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯣꯡꯌꯦꯡ ꯌꯦꯡꯉꯛꯄꯗ ꯄꯨꯡꯗꯨ ꯐꯅꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯈꯤꯕꯅ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯗꯨꯁꯨ ꯇꯨꯝꯕ ꯆꯪꯅꯈꯤꯕꯇ ꯉꯥꯏꯔꯤꯕꯒꯤ ꯑꯅꯛꯄꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯧꯕ ꯆꯠꯂꯨꯒꯗꯕꯁꯨ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯃꯇꯣꯝꯇ ꯊꯥꯗꯣꯛꯂꯝꯕ ꯌꯥꯔꯔꯣꯏ ꯈꯜꯂꯒ ꯈꯨꯗꯛꯇ ꯎꯄꯥꯏ ꯊꯤꯔꯛꯏ꯫ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯠꯇ ꯄꯥꯏꯈꯠꯂꯒ ꯂꯦꯡꯕꯥꯜꯗ ꯌꯥꯜꯂꯝꯕ ꯐꯤ ꯑꯗꯨꯅ ꯄꯨꯂꯨꯞ ꯍꯦꯛꯇ ꯍꯩꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯀꯪꯂꯤ ꯃꯥꯂꯤ ꯁꯨꯝꯗꯣꯛꯂꯒ ꯃꯆꯥꯒꯤ ꯃꯩ ꯍꯧꯀꯩ ꯁꯥꯒꯠꯂꯤꯕ ꯃꯔꯥꯏꯕꯛꯇꯨꯗ ꯍꯥꯟꯅ ꯇꯞ ꯇꯞ ꯅꯞꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯟꯕꯤꯗꯤ ꯃꯁꯥꯗꯨ ꯏꯪꯊꯔꯛꯀꯗ꯭ꯔꯥ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯁꯨꯝ ꯃꯩ ꯍꯧꯀꯩ ꯁꯥꯒꯠꯂꯛꯏ꯫ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯅꯥꯍꯦꯗꯨꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯏꯃꯥ꯫ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯃꯃꯥꯕꯨ ꯃꯅꯥꯛꯇ ꯆꯠꯈꯤꯗꯅꯕꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯌꯥꯜꯂꯒ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯕꯥꯛꯇ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯉꯥꯛꯇꯪꯗꯨꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ꯫ ꯄꯥꯈꯠꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯃꯆꯥꯕꯨ ꯑꯃꯨꯛ ꯌꯦꯡ ꯑꯀꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯛꯇ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯆꯥꯒꯤꯗꯃꯛ ꯑꯍꯤꯡꯗꯨꯗ ꯗꯣꯛꯇꯔ ꯅꯔꯁ ꯍꯧꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯏꯁꯄꯤꯁꯦꯜ ꯋꯥꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥ ꯍꯦꯟꯅ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕ ꯑꯇꯥꯡꯕ ꯀꯥ ꯅꯠꯇꯕꯒꯤ ꯊꯪꯅꯕ ꯀꯥꯗ ꯑꯅꯥꯕ ꯑꯀꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯉꯥꯛꯇꯪ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯇꯥꯟ ꯆꯥꯅ ꯃꯄꯨꯔꯣꯏꯕꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯕꯤꯄꯤ ꯍꯥꯏꯒꯠꯈꯤꯕꯅ ꯐꯣꯟꯗꯨ ꯚꯥꯞꯀ ꯑꯣꯏꯔꯨꯗꯦ꯫ ꯕꯦꯛ ꯃꯅꯨꯡꯗꯒꯤ ꯈꯤꯡꯉꯛꯂꯤꯕ ꯃꯣꯕꯥꯏꯜꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯆꯥꯒꯤ ꯄꯥꯎꯗꯨ ꯃꯄꯨꯔꯣꯏꯕꯗ ꯇꯝꯃꯤ꯫
lawai luton sakraba pisaksu leiramba doctor nursing du pukudak ta kauraga macha nupaga makhoi punna mama majagi manakta nungsit ki mang thangna paisilei makhoi ne yaksilakpaga chanbina sauna makhut masada yalamliba drip ki mari marang pumba phoidatlaga changsilaktuna doctor nursing dugi mama maktada laktana langsilei khangpre khangkraba doctor nursing du pakhatna asuk apan yawba tari khanna mikup tu da pakhatnei pakthanei pochai langkhai khot kai bagi inilna khazakta nem tharakpaga makhoi myam pulap changsilaga lao khongduna tawramba chanbibu makhong makut phasilaga pangthana me injection ama thuna kapna bu hotnarami adubu fana kanna hotnarabasu chanbigi masaduna muktheklaga hanjin nan thokna bo hotnarakpadagi kana amatana kapasung angamlamde kona thangda nurse nupi amana injection dubu lauraga kapna bo hotnarakpada chanbina oina mangonda injection kap ki toriba nurse tu biduda saunu onsilaklaga maya manungdagi khangaudana sapu kallaba nungshit ki asaba maya matam thina kapsilakpadagi nupi adusu mamai meme phungatlaga kakngawna na leiringe injection du chanbina ta mullaga nurse nupi dugi khazai maktada khangtin thinsinkhre nupi dusu injection gi mayaina ngaktun du khanglaw lawramlaga makhada dum gyan mangna lekthaki tawriba akibagi thodok mayamduna lehoriba doctor nursing dusu thara hungatna kiduna makhata na injection kapu haiba yaramde thabak tatlabasu mathwai tati hingzauna bahaina chanbibu pharamliba makhutsingdo khangta thadoknaramlaga leimaida tahoriba nurse nupidu fawba hanna yengbiramdana hotana chenakhre madu uraga thamoi pelaba chanbidi angawbigu makhyat launa ka thoklaga hauna nokhori akoibada mahaki nokpagi khonjel na pungnin nilami anabagi leinaramliba mi singdusu thangnaba mikupta kari tawrakpa khangba ngamdabanina kinabana masa thaktakni pomakhe kachin amada pulap tasinaduna leinarami ka manungda lehoriba mama mapa mabung singdudi kirabasu kina machal nupi hundoklamaga chenkibadi yadabanina chingkhaina mang thaduna sabtrakaina kian khangan tawriba machalbu tapna themsilaga khwang konthaduna manakta tabli kina changsilai adubu changsilakano haibagi madagum chanbina di amuki na tamthiba saklo lauduna khongphamdu letnaba sabtra tawrai madu fawba chingkhaina hanba kauba leitana machalbu kaningbagi mayaina akiba phawdabagum them changsilai khudaktuda chanbisu khangsaw sawgalaktuna manakta leiramba pochai khudingmak paliba mingselduda thomsinlaga hekta asawu pumba itharai mingsel dusu sengkup sana kairaga kagi leimai pumba mingsel machetana sinba thungna chaikhairaga langtrik langduna leirammi migi hospital do pungloi loire angakpa phangna adoe kaina yomle pakhatpa mipaiba thakatpa akiba pumna makna yomsinkrabada sanahan bidi kapkani haiba kawwa makhai mamit mana langtholaga makok paiduna lawai luton do hongat kiba sordu nemtharakpa ngaiba oina leimai da famthakre adubu macha nupi dudi kamdori mingsel akaiba machet singduda fan chonglaga angawbigum nok kheduna makhongna chabet nersilaga yamna harawna sanari adomna mibu sathina ot nairaga pukning peliba hingsabigi thamoi panba but changlabi leinagi makok tudadi afafatagi wakhal machet ama phawba khanthaba ngamkhidre hena dom khamthengna mibu otningba phawrai maya krakak tiksinaduna makhutna pairi balaidi kok phabi aduda sauna amuksu chadaba makhai yenglaga mai iklaba thang sori macha aduna mafam marang khangda thumne hekta chabat yansili chanbisu chaina khol mayam duna khang balak pangamdraduna mingsel machet singduda tharo olaga asuki matik wana khanglammi mapa mama mabung makoina fana kanna changsilaba hotnarabasu butchangna bilaina na thaklak palangna khazak he changsilubada makoi pumba asibagi khayata loina tagadoribani aduna khongkap langsin basungamda mama mapagadi thamoida kutum suduna o khongi kapli majalgi hingna hingsaraba makhong makhut masa pumbu uraga khang balak pangamdraba chingkai su khutaktuda kha chiklaga asaw bagaloina na kutum singduna siba changba khangdaba makai majalgi manakta chongsinkhre leina su makhuttagi laidi edo khangta taki mamit ushinuna laison solambado khangpang thoraklaga hingna hingsaraba laidi duda sauni yingli mikup tu da laidi dubu khubam thungna paisilaga
ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯃꯅꯥ ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯃꯆꯤꯟꯗꯒꯤ ꯑꯁꯥꯎꯕꯒꯤ ꯁꯣꯔ ꯑꯣꯏꯅ ꯐꯨ ꯂꯥꯎꯅ ꯀꯥꯝꯊꯣꯔꯛꯏ꯫ ꯈꯨꯗꯛꯇꯨꯗ ꯆꯤꯡꯈꯩꯁꯨ ꯆꯟꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯎꯪꯗꯨꯅ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯄꯤꯂꯔꯗꯨꯗ ꯎꯞꯄ꯭ꯔꯥꯡ ꯎꯞꯇꯨꯅ ꯌꯩꯔꯒ ꯇꯨꯁꯤꯜꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯆꯟꯕꯤꯅ ꯑꯃꯨꯛ ꯁꯍꯨꯝ ꯀꯟꯅ ꯉꯪꯂꯒ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯕꯨꯡꯒꯤ ꯃꯅꯒꯟꯗꯨꯗ ꯃꯆꯤꯟ ꯇꯨꯝꯂꯕ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯃꯅ ꯆꯕꯨꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯆꯤꯡꯈꯩꯁꯨ ꯆꯩꯅꯥꯈꯣꯜꯗꯨꯅ ꯁꯣꯔ ꯊꯤꯡꯂꯒ ꯈꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯆꯟꯕꯤ ꯑꯣꯏꯅ ꯁꯛꯎꯗ꯭ꯔꯕ ꯁꯛꯇꯤ ꯑꯃꯅ ꯃꯉꯛꯁꯝ ꯂꯥꯛꯍꯠꯇꯨꯅ ꯋꯥꯡꯂꯕ ꯄꯤꯂꯔ ꯃꯊꯛꯇꯨꯗ ꯄꯥꯏꯔꯒ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯈꯖꯤꯛ ꯍꯦꯛ ꯂꯦꯡꯂꯛꯄ ꯂꯦꯡꯈꯤꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯊꯣꯛꯅꯥꯎ ꯑꯀꯥꯏꯕꯗꯨꯗꯒꯤ ꯂꯪꯊꯣꯛꯇꯨꯅ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯃꯊꯛꯇꯒꯤ ꯃꯈꯥꯗ ꯁꯣꯏꯗꯅ ꯇꯥꯔꯒ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯅꯃꯛ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯆꯦꯞ ꯂꯦꯞꯈꯤꯕꯒꯨꯝ ꯄꯤꯁꯛꯀ ꯁꯅꯥꯍꯟꯕꯤꯒꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ꯫ ꯃꯀꯣꯛꯇ ꯍꯧꯔꯤꯕ ꯁꯝꯗꯨꯐꯥꯎ ꯆꯞ ꯌꯨꯡꯂꯒ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯀꯥꯡꯊꯣꯛꯄ ꯉꯝꯗꯅ ꯃꯌꯥ ꯀꯥꯔꯒ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯇꯨꯅ ꯃꯆꯜꯕꯨ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯇꯤꯡꯉꯛ ꯆꯤꯡꯈꯩꯁꯨ ꯆꯩꯅꯥꯈꯣꯜꯗꯨ ꯈꯥꯡꯂꯒ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯄꯗ ꯃꯆꯜꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫ ꯈꯨꯗꯛꯇꯨꯗ ꯑꯅꯥꯕ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯈꯪꯆꯪ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯆꯟꯕꯤꯕꯨ ꯀꯟꯒꯤ ꯍꯦꯛ ꯍꯣꯠꯅꯔꯛꯄꯒ ꯆꯟꯕꯤꯗꯤ ꯈꯪꯍꯧꯗꯅ ꯊꯣꯛꯅꯥꯎꯒꯤ ꯋꯥꯡꯃꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯂꯥꯛꯇꯅ ꯏꯟꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠ ꯃꯅꯥ ꯊꯀꯠꯂꯒ ꯕꯤꯜꯗꯤꯡꯗꯨꯒꯤ ꯃꯊꯛꯇꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯤꯅ ꯂꯥꯎꯔꯝꯂꯒ ꯈꯪꯄꯥꯏ ꯄꯥꯏꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯂꯒ ꯂꯥꯏꯗꯤ ꯑꯗꯨꯅ ꯃꯩꯅꯨꯡꯗ ꯉꯣꯔꯣꯡ ꯁꯛꯐꯝ ꯀꯥꯏꯅ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯈꯠꯂꯛꯂꯤꯕꯗꯣ ꯍꯔꯥꯎꯅ ꯃꯕꯨꯛ ꯄꯤꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯃꯊꯛꯇꯨꯗꯒꯤ ꯄꯨꯝꯅ ꯍꯦꯛꯇ ꯍꯩꯊꯈꯤꯕꯅ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯗꯤ ꯈꯨꯗꯛꯇꯨꯗ ꯆꯟꯕꯤ ꯁꯤꯔꯦ ꯍꯥꯏꯅ ꯂꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯃꯥꯏ ꯌꯧꯒꯗꯕ ꯈꯖꯤꯛꯇꯪ ꯋꯥꯠꯂꯤꯉꯩꯗ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯂꯒ ꯁꯝꯅꯥꯗ ꯆꯟꯕꯤꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯕꯗꯤ ꯄꯥꯈꯠꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯃꯈꯥꯗ ꯀꯩꯒꯨꯝꯕ ꯑꯃ ꯇꯥꯁꯤꯟꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯔꯝꯗꯦ꯫ ꯉꯛꯆꯥꯅꯅ ꯂꯩꯔꯤꯉꯩ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯁꯣꯝꯗ ꯃꯤ ꯀꯌꯥ ꯆꯪꯒꯗꯕ ꯆꯤꯛꯂꯕ ꯃꯐꯝ ꯑꯃꯗ ꯆꯟꯕꯤꯕꯨ ꯆꯦꯜꯂꯒ ꯄꯨꯔꯛꯂꯦ꯫ ಮಿಕುಪ್ತುದ ಮತಾರೋಯ್ ಅನಿದುಸು ಖಂಗೌದನ ಮನಾಕ್ತ ಪೈಸಿಲ್ಲೈ ಬುಟ್ ಲೈಟ್ರಬಿದಿ ಚನ್ಬಿಗಿ ಇಹಿಂಗ್ನ ಹಿಂಸಾರಬ ಮೈಥೋಂಗ್ ಉಬದ ಅಸುಕಿ ಮತಿಕ್ ನುಂಗಾಯಿಸರಮ್ದೆ ಮಿಯೋಯ್ಬಗಿ ವಾಖಲ್ ಮಪುಂಗ್ ಫಾನ ಚೇನ್ಬ ngamdrabasu khajik khajikti makhoi masadasು feelings phaurammi masina maram oiraga chingkhegi machanupini khallubada amukke hena nungaijadre manap ka thut chingkhatlaga kapli gyan mangna leireba chanbibu kandi kaning kari tawgadabanu haibadi khangda tingak yengduna leirammi mataw aduda khara singba henba butkok chawbina leitrabibu phat inthoklaga changsilai ita sidi mihu leiriye ꯑꯩꯈꯣꯏꯅ ꯀꯟꯕꯁ ꯑꯣꯏꯗꯅ ꯉꯝꯒꯅꯤ ꯖꯣ ꯅꯤꯡꯊꯧꯒꯤ ꯇꯤꯀꯦꯠ ꯀꯛꯇ꯭ꯔꯤꯉꯩꯅꯦ ꯑꯝꯇ ꯊꯨꯅ ꯒ꯭ꯌꯥ ꯂꯥꯛꯍꯟꯅꯕ ꯍꯣꯠꯅꯁꯤ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯈꯩ ꯐꯨ ꯐꯥ ꯆꯦꯞꯊꯔꯒ ꯄꯪꯈꯥꯝꯗ ꯀꯥꯝꯃꯤ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯏꯉꯛ ꯉꯛꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤ ꯈꯨꯇꯧꯅꯦꯒꯦ ꯃꯤꯒꯁꯤ ꯍꯤꯡꯒꯠꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯔ ꯊꯤꯡꯗꯅ ꯁꯤꯕ ꯇꯥꯔꯦ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯅ ꯑꯝꯇ ꯉꯥꯏꯈꯣꯗ ꯅꯪ ꯑꯝꯇ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯇꯧꯔꯒ ꯈꯪꯐ ꯐꯍꯟꯁꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏꯒꯤ ꯁꯛꯁꯤꯡꯁꯤꯒ ꯍꯧꯒꯠꯂꯛꯄꯗ ꯃꯥ ꯈꯪꯉꯒ ꯑꯃꯨꯛ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦꯍꯦ ꯑꯗꯨꯁꯨ ꯄ꯭ꯔꯞ ꯅꯣꯡꯇ ꯐꯍꯟꯅꯕ ꯇꯧꯋꯣꯕ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯅ ꯍꯣꯏꯍꯦ ꯃꯤꯅ ꯑꯁꯨꯛ ꯀꯟꯅ ꯐꯍꯟꯅꯕ ꯇꯧꯔꯤꯀꯥꯟꯁꯤꯗ ꯆꯒꯠ ꯉꯥꯡꯉꯤ ꯕꯨꯠ ꯁꯝꯁꯥꯡꯕꯤꯗꯤ ꯄꯩꯔꯒ ꯃꯁꯤꯗꯤ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤꯅ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯐꯦꯛ ꯂꯥꯎꯔꯒ ꯅꯊꯧꯔꯣ ꯀꯨꯁꯤꯅꯦ ꯀꯨꯁꯤ ꯐ꯭ꯌꯨꯆꯔ ꯏꯆꯟꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕ ꯂꯥꯜꯂꯛꯇꯅꯦ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯃꯊ꯭ꯋꯥꯏ ꯀꯜꯂꯛꯏꯁꯦ ꯈꯪꯉꯕꯣ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯅ ꯀꯅꯥꯝꯇ ꯎꯍꯧꯗꯕ ꯅꯠꯇ꯭ꯔꯣ ꯎꯍꯧꯗꯦ ꯑꯩꯅ ꯍꯩꯁꯤꯡꯅ ꯀꯜꯂꯛꯈ꯭ꯔ ꯄꯣꯠꯅꯤ ꯕꯨꯠ ꯁꯝꯁꯥꯡꯕꯤꯅ ꯌꯥꯝ ꯄꯛꯇꯦꯅ ꯅꯪꯗꯤ ꯐ꯭ꯌꯨꯆꯔ ꯏꯆꯟꯅꯨꯄꯤ ꯌꯥꯝ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯑꯩꯅ ꯗꯣꯛ ꯂꯥꯎꯅ ꯁꯣꯔ ꯀꯥꯝꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯀꯅꯤꯀꯣ ꯕꯨꯠ ꯂꯩꯇ꯭ꯔꯕꯤ ꯁꯥꯎꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯣꯗꯣꯝꯕꯤꯁꯤꯡꯂꯒ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯕꯨꯠ ꯁꯝꯁꯥꯡꯕꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯃꯨꯛ ꯍꯥꯏꯕꯗ ꯇꯥꯍꯧꯗꯕ ꯅꯠꯇ꯭ꯔꯣ ꯏꯠꯁ ꯑꯣꯀꯦ ꯑꯩꯈꯣꯏ ꯋꯥ ꯑꯅꯤꯔꯛ ꯍꯟꯗꯦ ꯐꯤꯠ ꯂꯩꯊꯣꯛꯈ꯭ꯔꯦ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯗꯤ ꯄ꯭ꯔꯣꯕꯣꯛ ꯆꯥꯈꯩ ꯃꯁꯝ ꯐꯣꯏꯅꯤꯡꯕꯒꯤ ꯑꯦꯛꯇꯤꯡꯒ ꯇꯧꯁꯤꯜꯂꯤ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯅ ꯃꯔꯣꯜ ꯑꯃ ꯆꯟꯕꯤꯕꯨ ꯂꯥꯌꯦꯡꯅꯕ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯈꯩ ꯌꯨꯝꯈꯠꯂꯒ ꯑꯃꯨꯛ ꯌꯦꯡ ꯆꯦꯞꯄꯒ ꯑꯃꯨꯛ ꯌꯦꯡ ꯎꯞꯇꯨꯅ ꯑꯃꯨꯛ ꯌꯦꯡ
ꯀꯔꯝꯕ ꯃꯑꯣꯡꯗꯕꯨ ꯀꯗꯥꯏꯗ ꯁꯣꯛꯈꯤꯕꯅꯣ ꯍꯥꯏꯅ ꯃꯁꯥꯗꯗꯤ ꯄꯥꯏꯁꯟꯗꯕꯤꯗ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯕꯨꯠ ꯁꯝꯁꯥꯡꯕꯤꯅ ꯍꯦꯔꯥ ꯅꯪ ꯈꯨꯌꯦꯡꯗꯨꯗꯤ ꯁꯣꯏꯔꯦ, ꯄꯨꯡꯁꯣꯏ ꯁꯣꯏꯔꯦ꯫ ꯃꯤꯒꯤ ꯑꯁꯣꯛꯄ ꯊꯤꯕꯕꯨ ꯅꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯅꯕ꯭ꯔꯣ? ꯑꯁ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯁꯨ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦꯅꯦ, ꯅꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯤꯁꯨꯅꯦ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ ꯄ꯭ꯔꯞ ꯊꯨꯅ꯫ ꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯁꯝꯁꯥꯡꯕꯤꯁꯨ ꯆꯟꯕꯤꯒꯤ ꯃꯃꯥꯏ ꯑꯁꯣꯛꯄꯗꯨꯗ ꯃꯈꯨꯠꯅ ꯈꯪꯊꯦꯡꯂꯨꯏ꯫ ꯈꯪꯍꯧꯗꯅ ꯖꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯈꯪꯒꯟ ꯑꯃꯨꯛ ꯍꯟꯗꯣꯛꯂꯒ ꯍꯣꯏꯃ ꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯏ꯫ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯁꯨ ꯀꯨꯔꯨꯞ ꯌꯦꯡꯂꯒ ꯇꯥꯏꯕꯪ ꯃꯤꯅꯤꯅꯦꯍꯦ ꯁꯣꯅꯣ ꯊꯨꯡꯕꯤꯌꯦ꯫ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯍꯦꯔꯥ ꯑꯩꯅ ꯉꯁꯥꯏ ꯆꯦꯟꯗꯨꯅ ꯄꯨꯔꯛꯄꯗ ꯀꯩꯁꯨ ꯇꯧꯗꯦ, ꯃꯟꯇ꯭ꯔ ꯖꯥꯗꯨꯗꯣ ꯈꯔ ꯗꯣꯛ ꯀꯥꯝꯁꯤꯜꯂꯨ꯫ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯁꯨ ꯑꯗꯨꯅ ꯐꯔꯗ꯭ꯔꯣ? ꯃꯈꯣꯏ ꯇꯤꯃꯨ ꯂꯥꯏꯃꯨꯒꯤ ꯑꯣꯏꯕ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯈꯔ ꯃꯆꯤꯟꯗ ꯕ꯭ꯔꯦꯡ ꯁꯣꯜꯂꯒ ꯆꯟꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯪꯊꯣꯝ ꯊꯣꯝꯖꯤꯟꯈꯤ꯫ ꯈꯨꯗꯛꯇꯨꯗ ꯁꯣꯛꯂꯝꯕ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯈꯔ ꯍꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯕꯨꯠ ꯂꯩꯇ꯭ꯔꯕꯤ ꯍꯔꯥꯎꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯐꯔꯦ ꯇꯨ ꯐꯔꯦ ꯍꯥꯏꯅꯔꯤꯉꯩ ꯃꯃꯥꯏꯗꯨ ꯁꯤꯠ ꯅꯥꯟꯅ ꯐꯥꯗꯣꯛꯂꯝꯂꯦ꯫ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯒ ꯁꯝꯁꯥꯡꯕꯤꯒꯁꯨ ꯍꯔꯥꯎꯏ꯫ ꯇꯥꯏꯕꯪ ꯀꯅꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯈꯣꯏꯁꯨ ꯁꯛꯇꯤ ꯂꯩꯔꯕ ꯕꯨꯠ ꯑꯃꯅꯤ꯫ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯅ ꯀꯥꯡ ꯈꯇꯥꯡ ꯑꯣꯏꯗꯨꯅ ꯊꯝꯕꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯤꯈꯤꯕꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯑꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯈꯤꯗꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯁꯛꯇꯤꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ, ꯂꯥꯛꯊꯨꯕ ꯃꯌꯥꯝ ꯇꯧꯔꯒ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯔꯒ ꯅꯨꯄꯥꯗꯣ ꯆꯞꯁꯤꯟꯅꯔꯒ ꯂꯩꯈꯤꯕꯩ ꯋꯥꯅꯤ꯫ ꯍꯔꯥꯎꯕꯅ ꯐ꯭ꯔꯤꯡ ꯆꯣꯡꯂꯤꯕ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯔꯛꯏ꯫ ꯍꯩ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ, ꯃꯈꯩ ꯌꯥꯝ ꯂꯥꯡꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ꯫ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯆꯣꯡꯁꯤꯜꯂꯛꯂꯒ ꯑꯩꯈꯣꯏ ꯆꯥꯊꯣꯛꯈꯤꯗꯣꯏꯅꯤ ꯌꯦꯡꯉꯨ꯫ ꯍꯣꯏ ꯕꯦꯝꯃ ꯆꯥꯔꯣꯏ ꯀꯩꯁꯨ, ꯑꯩꯅ ꯃꯗꯨꯒꯤ ꯍꯤꯡꯁꯥꯕꯤ ꯀꯣꯠꯆꯥꯕꯤꯗꯨꯗꯒꯤꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯃꯕꯅꯤ꯫ ꯑꯀꯣꯏꯕꯗ ꯈꯨꯗꯨꯞ ꯊꯥꯅ ꯐꯤꯖꯪ 8 ꯈꯜꯂꯒ ꯊꯝꯈ꯭ꯔꯕꯅꯤ꯫ ꯕꯨꯠ ꯁꯝꯁꯥꯡꯕꯤꯅ ꯃꯊꯕꯥꯛ ꯌꯩꯔꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯏ ꯏꯕꯦꯝꯃ, ꯑꯩꯅ ꯐꯤꯖꯪ ꯑꯃꯨꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯗꯨꯗꯤ ꯅꯪꯅ ꯍꯨꯔꯥꯜꯂꯒ ꯄꯨꯔꯤꯕꯣꯏꯔꯦ? ꯑꯗꯨ ꯑꯆꯝꯕ ꯐꯤꯖꯪ ꯅꯠꯇꯦꯀꯣ, ꯕꯨꯙꯨ ꯆꯨꯕꯤ, ꯕꯨꯠ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯥꯛ ꯁꯦꯟꯅꯕ ꯄꯤꯕꯤꯔꯛꯄ ꯅꯪꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯍꯨꯔꯥꯜꯂꯝꯃꯤꯕꯅꯤꯅꯦ꯫ ꯕꯨꯠ ꯅꯤꯡꯊꯧꯅ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯅꯪ ꯅꯀꯣꯛꯀ ꯅꯁꯥꯒ ꯇꯣꯉꯥꯟ ꯇꯥꯖꯅꯤ꯫ ꯊꯋꯥꯏ ꯁꯥꯗꯈꯩ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯁꯠ ꯈꯨꯝꯃꯛꯏ꯫ ꯏꯁ ꯀꯩꯗꯧꯕꯩ ꯇꯥꯗꯣꯏꯕ? ꯁꯛꯇꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯟꯈ꯭ꯔꯕ ꯕꯨꯠ ꯑꯩꯈꯣꯏꯗ ꯉꯥꯛ ꯁꯦꯟꯅꯕ ꯄꯤꯔꯛꯇꯧ ꯁꯔꯨꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯥꯜ ꯀꯩꯝ ꯂꯩꯖꯗꯕꯁꯤꯗ ꯄꯤꯔꯛꯄꯗꯤ ꯀꯩꯗꯧꯋꯦꯒꯦ? ꯑꯩꯈꯣꯏ ꯕꯨꯠ ꯅꯤꯡꯊꯧꯁꯤꯁꯨ ꯂꯥꯏꯃ ꯈꯪꯃꯟꯗꯦꯍꯦ꯫ ꯕꯨꯠ ꯁꯝꯁꯥꯡꯕꯤ ꯄꯥꯈꯠꯅ ꯃꯇꯣꯏꯅꯔ ꯅꯪ ꯕꯨꯠ ꯅꯤꯡꯊꯧ ꯇꯥꯔꯒ ꯁꯣꯏꯗꯅ ꯍꯥꯠꯄꯤꯕ ꯇꯥꯔꯦ꯫ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯁꯤꯔꯒ ꯂꯩꯔꯕ ꯕꯨꯠ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯍꯥꯠꯄ ꯂꯥꯛꯇꯧꯔꯤꯒꯦ? ꯀꯤꯕꯤꯗꯦꯍꯦ ꯀꯤꯕꯤꯗꯦ꯫ ꯕꯨꯠ ꯅꯤꯡꯊꯧ ꯑꯣꯏꯒꯦꯔꯥ ꯈꯣꯏ ꯅꯤꯡꯊꯧ ꯑꯣꯏꯒꯦꯔꯥ ꯃꯅꯤꯡꯗ ꯅꯤꯡꯊꯧꯕꯨ ꯄꯜꯂꯗꯤ ꯁꯨꯀꯤ ꯀꯤꯕꯤꯗ꯭ꯔꯦ ꯑꯗꯨꯗꯤ꯫ ꯅꯨꯡꯁꯤꯠꯀ ꯎꯔꯨ ꯂꯥꯎꯅ ꯁꯤꯠꯆꯤꯜꯂꯛꯄꯗꯨꯗꯗꯤ ꯈꯖꯤꯛ ꯇꯧꯗꯨꯅ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯁꯨ ꯀꯤꯁꯤꯜꯂꯛꯏ꯫ ꯌꯥꯔꯦ ꯅꯕꯥꯅꯤ ꯐꯔꯛꯇꯣ ꯁ꯭ꯋꯥꯏꯗ ꯇꯧꯔꯛꯈꯤꯅꯨ, ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯃꯐꯝꯁꯦ ꯖꯨꯠꯃꯦꯟ ꯆꯥꯕ ꯃꯐꯝ ꯅꯠꯇꯦ꯫ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡꯗꯨꯒ ꯑꯩꯗꯤ ꯇꯨꯒꯅꯦ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯒ ꯁꯝꯁꯥꯡꯕꯤꯒ ꯉꯁꯥꯏꯗꯒꯤ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅꯤ, ꯌꯦꯡꯊꯣꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯀꯩꯅꯣ ꯁꯤꯗꯤ ꯃꯣꯛꯅꯤꯅ꯫ ꯕꯨꯠ ꯁꯝꯁꯥꯡꯕꯤꯅ ꯍꯣꯏ ꯃꯥꯎ ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯈꯪꯗꯤꯌꯦ꯫ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯅ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯗꯣ, ꯄ꯭ꯔꯞ ꯅꯨꯄꯤꯁꯤ ꯄꯨꯔꯒ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯒ ꯊꯨꯅ ꯆꯠꯂꯧꯔꯁꯤ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯑꯐꯕ ꯑꯣꯏꯔꯔꯣꯏ꯫ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯇꯧꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯅ ꯈꯪꯗꯦ, ꯃꯤꯅ ꯂꯥꯏꯅ ꯎꯗꯅꯕ꯫ ꯕꯨꯠ ꯁꯝꯁꯥꯡꯕꯤꯅ ꯃꯤꯅ ꯂꯥꯏꯅ ꯎꯗꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤ, ꯈ꯭ꯋꯥꯏ ꯃꯔꯨ ꯍꯤꯡꯁꯥꯕꯤ ꯀꯣꯠꯆꯥꯕꯤꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯅ ꯈꯪꯗꯦ, ꯃꯥꯅ ꯊꯣꯛꯄ ꯑꯃ ꯃꯥꯏ ꯇꯧꯖꯔꯁꯅꯨ, ꯍꯟꯗꯛꯇꯤꯅꯦ ꯑꯩꯁꯨ ꯃꯥꯏ ꯃꯤꯆꯪꯗꯒ ꯁꯨꯛꯂꯦꯞ ꯂꯦꯞꯄꯔꯣꯏ, ꯍꯦꯛꯇ ꯑꯉꯝ ꯁꯠꯇꯠꯅꯔꯗꯧꯕꯅꯤ꯫ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯌꯨ, ꯑꯗꯨꯒ ꯇꯧꯕꯅ ꯁꯨꯛꯇꯧ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪ꯫ ꯍꯟꯗꯛꯀ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯈ꯭ꯔꯕ ꯂꯣꯏꯔꯦ, ꯏꯕꯥꯅꯤꯅꯁꯨ ꯆꯣꯡꯁꯤꯜꯂꯛꯂꯒꯅꯦ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯅꯪ꯫ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯅ ꯍꯣꯏꯕ ꯌꯥꯔꯦꯕ, ꯃꯤ ꯑꯁꯤꯕ ꯃꯌꯥꯝꯅ ꯉꯔꯪ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ, ꯀꯨꯏꯅ ꯂꯩꯕ ꯐꯔꯔꯣꯏ, ꯂꯥꯎ ꯄ꯭ꯔꯞ ꯆꯠꯂꯧꯔꯁꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯆꯟꯕꯤꯕꯨ ꯄꯝꯈꯠꯂꯒ ꯍꯨꯝꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥꯅꯨꯡ ꯑꯃꯗ ꯐꯥꯎꯖꯤꯜꯂꯛꯂꯒ ꯆꯟꯕꯤꯕꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯕꯦꯗ ꯑꯍꯥꯡꯕ ꯑꯃꯗ ꯍꯤꯞꯍꯜꯂꯤ꯫ ꯀꯥꯒꯤ ꯀꯥꯆꯤꯜ ꯑꯃꯗꯒꯤ ꯁ꯭ꯇ꯭ꯔꯦꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫
บุตรไลเลยจะบีปักขัดนะดาเฮาริอีตูเฮาริอีบุตรซ้ำซ้ำบีก็กอกโซบีก็สุลวัยสัตว์เครตับลีมาโคตารักลีบะดมดาฮรานนลาดกีนจังสิเลยอดบุคุดักตุดาอุจิยมาขังเจนทอรักละกะมาค่อยกิมิดมังดาพัดเชนคีมาเต้นกุดยอดหูระบะบุตรซ้ำซ้ำบีดีจานิงบันอุจิดูกีไมเกย์ดาขอตันตานนรกะลามดุนมายามันนุงดาพัดฮุกสินเครค่อยเศร้านระบะบุตรกอกจอบีก็เลยจะบีกันนะบุตรซ้ำซ้ำบีกีมากอกโตให้กัดตันทัซเลยที่บงเจ้าไอ้ค่อยเนี่ยซุ่มบะเสต้าระกุมเสให้บันนัดรอนัดที่บงดูยามลาวินังหันจินแค่รักน้องงังนักขี้เสให้บันนอบุตรซ้ำซ้ำบีสูจ้าไก่ซาทกลุละกะสุกัดละกะเฮ้ลามมันบกีซาบันนี่มาตุงมันเอาซาเจอร์เลยบุตรเลยตระบิสาวนะแกอยากดียามเนี่ยนั่นน่ะมาถอยปานบะซีบะมาจ้าพสูพาพาดนจักขละอีเสนามังเดตุบัดซ้ำมากะไปขีบะกางพอนั่งน่ะพาละกะจักขละอีนัดรออดูดนี่ไอเนี่ยที่บงเจ้าให้รักตัวสิบุตรซ้ำซ้ำบีสูไปละกะใครโดนนุ่งกิซาจะรูปนุเฮกตาร์ปุกนุ่งเผาเยาวจีขนาวเด็กโยโทโรให้บรอบุตรกอกจอบีให้นั่นนั่นเจเหลยตุกัดเจเหลยมาจ้าจึงไงด่าหานะขลาวยาดรอใครการดับดะว่าที่สักจักอ่างกันยามพังกวยก็บุตรซ้ำซ้ำบีสูอนิงนะนั่งดันเตะไอสูหจิกิอุซีโดจ้าสิลูบดะเก็บปุกกะเสมาทักกะมาข้าอ้วนละบระไก่น้มโตเลยเวกตกดุนนะมาต้มตะวันนะค้างก็เลยเครบุเลยตระบีเป็นนกละไงเลยการลักตุ่มเตลีนุ่งไงสิที่บงยามล้อคนนั้นนะมาตุ้งมันเอาซานิงดันดับนี่พาเรค้างอ่ะอันนี้ดูจังสิละกะจันบิบุกยาละนบวนักเครมาซาดสุกลัมมาดักพัมสิงโดฮานากีมาค่อยกิสักตีนลอยนับหันบิรามีพุงป้าพารักละบมาตำดาบุตรกอกจอบินะอากวยบดอมุกตั้งลุรักในยิงลำละกะจันบิบุมากกทักตะมันตรามาโซนละกะกามทบิรามีมิดอุชิลละกะญาณมังนเลยรำบัจันบิโซขจิกโตตุนเลงเลยบุตรอหุมักฮราวน้ำมนนกเนทางนับมีกุปตะบุตรกอกจอบิโซมาสักพัสบินนัสนุปีอามาขังอนอนเครมาขักนัสักตีเจนบระบุตรอันนี้ดูโซจันบีนามามิดปังทรักปนังจริงจิงเลียมละว่าด็อกเตอร์นุปาอามากะนัสนุปีอามากะดักลองนอนทอรีด็อกเตอร์โอละว่าบุตรเลยจบินาอิรังกะตาวสิลละกะมาสักมาตาวพัสรบีนัสนุปีออนดุนันเล็บลิบะบุตรกอกจอบิดะมิชิกะทวิงขัดจิลเลยบุตรกอกจอบิสุขังเปขังนะบุตรเลยจบิดะออนสิลักละกะตับไตสุกัดละยิงเลยตาวนารีบะมาองดุดะฮานากีบุตรเลยจบินะบุตรรดีปังสักตะจักเลยบะบุตรซ้ำซ้ำบิดออมุกเกนะจักเรส่วนทางนั้นนะจะเห็นละกะให้เลยยิงเด็กนับจ้าดะบะทับยามตกสิลละกันนุก็อารียมบะดะใจเนี่ยนิ่งนะสิบุตรกอกจอบินะไก่โนนังนามาพัดสาวกันเลยสินะไอ้คนนั้นวันนั้นไก่หายครั้งเกจากที่บันนี้บุตรเลยจบินโอลักปะด็อกเตอร์นุปาอดูอูรกะอาเซงบัดดีพังจัดระบันนี้นะมาคุยมาเซนะสายอนตองนรกะโอนบรรนุปาสิดพอเฮกมิดเอียนการันจันนเรดุนีออนทุกนมังเอาที่คราบบุตรงักตันีบุตรเลยจบิสูนกสิลักละกะโหจ้าอีโร่นับุกมันนุ่งเดปรอกซักปัดลุยรำมันนี้นั่งเดียบุตรซ้ำซ้ำดีคุมดิคุมนิ่งว่ามาคาตานรณีขันบัดกีเพลลาวรกะตุมิเลยสินเครบุตรซ้ำซ้ำบีกะเลยจบิกะยังนรกะขี้นกลำมีตับนามามิดปังลักปนาอากวยบัดเลยรำลิบะด็อกเตอร์นัสซิงดุฮันฮานโอเรย์มาป้ากะมาบุ้งควยเลยรำดับดาส่วนทางนั้นนะมาบ้าอิมาบุตรกอกสาววินานักควยบ้าอิมาหอยมาปานดลอยนั่นเลยยี่แกมปากขัดกันโนเซไอ้ควยมีอันเดริสิดีจันบีนาไอ้กินโนไอ้ขับมาพัมสิระทำมันมิเซมาพัมสิบกระไดดโนให้เพชรเลยระกยิงหลักปะดามาพัมดุปราเบรากาดุนเลยรำมีHospital เก extra bed ไม่ยามทำพัมปากนั้นมีจังนั้นดับกาอามันนี่มาดูดาด็อกเตอร์สิงกีการิกุมบักขุดสุขไลอามาพาวบุสุเลยรำเดอดูนั่นนี่จันบีน่าหังกลีบดบุตรกอกสอบวิญญาณปอบตารีละตรงน่ะอามุกตั้งสายอนเตาระบบุตรมาเซลดูยิงนรกะเลยจับิน่าสมดูวันนี้เขาจึงอยากกินมามังเดนองเลนุสิตอามากันนตรปดกีส้มกิรุมสูสาธินะตัวใกล้นิยมเลยมารำสิเนคุยไม่ยามจังดนะส้มบุษเซฟไว้กับตัวมันฟ้ามันเดบุษรักปนนี่เกมเดจิงนาบิกันเนาะอยากกินมาตรงส้มกิมุงมันนุงกะสวยดนุนนะบ่ฟังละนี่อิมาพาบุงให้ดีเกมแต่โซปันยาวดับระด็อกเตอร์ไลบ่ฟ้าวัดกีกาโดนัตนามีเดียโซปันยาวเลย
ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯀꯩꯝꯇ ꯁꯣꯛꯇꯦꯀꯣ ꯗꯣꯛꯇꯔ? ꯍꯪꯉꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯕꯨꯠ ꯂꯩꯇ꯭ꯔꯕꯤ ꯊꯃꯣꯏꯗ ꯆꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯏ꯫ ꯕꯨꯠ ꯁꯝꯁꯥꯡꯕꯤꯗꯤ ꯁꯣꯝꯗ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯄꯛꯇ꯭ꯔꯦ ꯍꯥꯏꯅ ꯃꯇꯣꯝꯇ ꯃꯨꯔꯃꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯣꯏ ꯀꯅꯥꯝ ꯀꯩꯝ ꯌꯥꯎꯗꯤ, ꯑꯗꯣ ꯅꯪ ꯉꯥꯏꯍꯥꯛꯇꯤ ꯄꯣꯊꯥꯒꯣꯀꯣ, ꯅꯁꯥꯗꯣ ꯌꯥꯝ ꯆꯣꯛꯊꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯐꯅꯤ ꯗꯣꯛꯇꯔ꯫ ꯆꯟꯕꯤꯁꯨ ꯃꯃꯥꯡꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯀꯩꯝꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯕꯨꯠ ꯁꯝꯁꯥꯡꯕꯤꯅ ꯄꯩꯔꯒ, ꯐꯅꯤ ꯗꯣꯛꯇꯔ ꯀꯥꯏꯅ, ꯗꯣꯛꯇꯔ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯎꯕ ꯌꯥꯗꯕ ꯀꯥꯡꯕꯨꯗꯨ ꯑꯣꯏꯕꯖꯥꯠꯅꯤ, ꯍꯦꯛꯇ ꯇꯞꯊꯁꯔꯕꯤꯒ ꯇꯧꯔꯤ꯫ ꯕꯨꯠ ꯑꯩꯈꯣꯏꯅ ꯁꯥꯌꯣꯟ ꯇꯧꯕꯅꯦꯁꯦ ꯅꯪꯗꯤ ꯈꯪꯖꯄꯣꯠꯇꯦꯗꯣ꯫ ꯍꯥꯏꯌꯣ ꯐꯪꯉꯔꯣꯏ ꯕꯦꯝꯃ, ꯕꯨꯠ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯀꯩꯝꯇ ꯂꯩꯇꯦ꯫ ꯋꯥꯔꯜꯒꯤ ꯃꯁꯛ ꯐꯖꯕ ꯀꯌꯥꯅꯤ ꯑꯩꯈꯣꯏꯅ ꯑꯣꯟꯕ ꯉꯝꯃꯤꯁꯦ꯫ ꯑꯣꯟꯕꯤꯔꯣꯏꯅ ꯑꯣꯟꯕꯤꯗꯕꯩ ꯋꯥꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯜꯂꯛꯂꯒ ꯊꯣꯛ ꯑꯃꯨꯛ ꯉꯥꯎꯍꯟꯅꯤꯀꯣ ꯑꯩꯉꯣꯟꯗ꯫ ꯁꯥꯛꯄ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯗꯨ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯁꯨ ꯅꯥꯀꯟꯗꯒꯤ ꯂꯣꯟꯅ ꯇꯥꯔꯤ꯫ ꯐꯩꯖꯩ ꯌꯦꯡꯁꯤꯜꯂꯛꯂꯒ ꯕꯨꯠ ꯁꯝꯁꯥꯡꯕꯤꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯏꯉꯛ ꯉꯛꯂꯕ ꯆꯟꯕꯤꯅ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕꯒꯨꯝ ꯃꯆꯤꯟꯗ ꯇꯞꯂꯞ ꯅꯣꯛꯂꯒ ꯁꯣꯜꯍꯧꯔꯤ꯫ ꯃꯇꯥꯃꯤꯅ ꯑꯁꯤꯒꯤ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯁꯤꯗꯤ ꯄꯦꯁꯦꯟ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯥꯎ ꯈꯨꯠꯀ ꯆꯤꯡꯉꯒ ꯄꯨꯈꯤ꯫ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯖꯥꯠ ꯉꯥꯛꯇ ꯊꯦꯡꯅꯩꯌꯦꯗꯨꯅꯤ꯫ ꯁꯣꯏꯗꯅ ꯅꯨꯡꯁꯤꯅꯔꯝꯕ ꯇꯥꯔꯦ ꯑꯅꯤꯁꯦ꯫ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯑꯃꯨꯛ ꯃꯀꯣꯛ ꯂꯩꯁꯤꯜꯂꯛꯂꯒ ꯂꯥꯎꯔꯝꯃꯤ, ꯅꯨꯡꯁꯤꯅꯖꯗꯦꯀꯣ ꯑꯩꯈꯣꯏ, ꯅꯕꯨꯡ ꯂꯩꯔꯤ ꯅꯕꯨꯡ꯫ ꯁꯟꯊꯥꯡꯅꯅ ꯍꯥꯏꯈꯤꯕꯅꯤ ꯆꯟꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯣꯡꯖꯤꯜꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨ ꯆꯦꯟꯈꯤꯕꯒꯤ ꯃꯃꯤ ꯎꯍꯧꯏ꯫ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨꯃꯗꯤ ꯐꯖꯅ ꯇꯥꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯊꯥꯖꯗꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯃꯥ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯊꯤꯡꯕ ꯉꯝꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯕꯨꯠ ꯑꯍꯨꯝꯗꯨꯅ ꯂꯣꯟꯅ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯄꯥꯎ ꯇꯝꯕꯗꯒꯤ ꯆꯤꯡꯈꯩꯁꯨ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯆꯜ ꯍꯤꯡꯂꯤ ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯕꯗ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯕꯨꯠꯁꯤꯡꯁꯤꯒꯤ ꯃꯄꯥꯟꯗꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯅ ꯊꯤꯅ ꯉꯥꯡꯕꯤꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯅꯣꯏ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ, ꯃꯃꯥꯡꯗ ꯑꯩꯅ ꯅꯣꯏꯒꯤ ꯅꯐꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯗꯤ ꯅꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯜꯒꯤ ꯄꯨꯟꯁꯤ ꯁꯤꯅꯤꯡ ꯆꯤꯠꯇ ꯀꯟꯕꯤꯔꯦ꯫ ꯅꯣꯏꯒꯤ ꯇꯧꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯂꯨꯗꯕ, ꯍꯥꯏꯔꯣꯏꯗꯕ, ꯉꯥꯡꯂꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯅꯈꯣꯏꯗ ꯉꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯍꯟꯖꯤꯟꯅꯁꯨ ꯍꯥꯏꯔꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯋꯥꯉꯥꯡꯗꯨꯗ ꯕꯨꯠ ꯑꯍꯨꯝꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯈꯔ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯤꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯈꯪꯕ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒ ꯅꯈꯣꯏꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯃꯁꯤꯗ ꯑꯁꯣꯏ ꯑꯔꯥꯟ ꯊꯤꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯇꯧꯕꯇꯕꯨ ꯌꯨꯝꯗꯨꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯩꯈꯣꯏꯗ ꯆꯩꯅꯥ ꯐꯥꯎꯕ ꯌꯥꯕ ꯄꯣꯠꯁꯛ ꯂꯥꯏ ꯇꯤꯟꯒꯤ ꯈꯣꯏꯔꯝꯕꯤꯔꯛꯀꯅꯨ꯫ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯗꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯂꯧꯕ ꯌꯥꯕ ꯇꯥꯟꯖꯥ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯇꯝꯗꯨ ꯐꯥꯎꯗꯗꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨꯁꯨ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ꯫ ꯕꯨꯠ ꯂꯩꯇ꯭ꯔꯕꯤꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯕꯨꯠ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯃꯇꯝ ꯈꯔ ꯇꯤꯟꯗꯨꯅ ꯂꯩꯔꯨꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯊꯛꯇ ꯐꯠꯇꯕ ꯀꯌꯥ ꯇꯧꯈ꯭ꯔꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯏꯁꯥꯗ ꯇꯞꯅ ꯆꯨꯁꯤꯜꯂꯛꯂꯤ꯫ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏꯅ ꯇꯨꯀꯠꯆꯅ ꯁꯣꯟꯅꯔꯤꯕ ꯕꯨꯠ ꯑꯩꯈꯣꯏꯁꯨ ꯅꯣꯏꯒꯨꯝꯅ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯝꯂꯕꯗꯤ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯔꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯀꯌꯥꯅ ꯈꯨꯟꯅꯦꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯝꯂꯕꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯈꯔ ꯐꯥꯎꯕ ꯉꯝꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯆꯨꯝꯕ ꯆꯠꯆꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯁꯨ ꯄꯥꯡꯂꯝꯈꯤꯅꯤ꯫ ꯆꯤꯡꯈꯩꯁꯨ ꯍꯧꯖꯤꯛꯇꯗ ꯃꯌꯦꯛ ꯁꯦꯡꯅ ꯕꯨꯠꯁꯤꯡꯗꯨꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕ ꯉꯝꯂꯛꯏ꯫ ꯃꯄꯨꯛꯅꯤꯡꯗ ꯂꯣꯟꯅ ꯁꯣꯜꯂꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯗ, ꯗ꯭ꯔꯃꯥꯗ, ꯔꯤꯌꯦꯂꯤꯇꯤꯗ ꯊꯦꯡꯅꯔꯛꯄ ꯕꯨꯠꯁꯤꯡꯁꯦ ꯅꯣꯡꯃꯇ ꯃꯤꯔꯣꯜ ꯉꯥꯡꯗꯦ꯫ ꯃꯤ ꯍꯥꯠꯄ ꯇꯨꯞꯄ, ꯃꯤꯒꯤ ꯃꯌꯨꯝ ꯆꯪꯉꯒ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯃꯊ꯭ꯋꯥꯏ ꯂꯧꯕ, ꯏꯅꯥꯏ ꯇꯥꯕ ꯉꯥꯛꯇ ꯊꯦꯡꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯕꯨꯠꯁꯤꯡꯁꯤꯅ ꯕꯨꯠꯇꯥ ꯑꯃꯅꯤꯅꯦ꯫ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯝꯅꯕ ꯁꯤꯟ ꯑꯝꯇ ꯌꯥꯎꯗꯈꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯝꯕ ꯙꯥꯇꯨꯅ ꯁꯥꯔꯛꯄ ꯕꯨꯠꯅꯣ ꯑꯣꯏꯖꯥꯠꯅꯣ? ꯃꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦꯗ ꯑꯩ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥꯅ ꯏꯁꯤꯡ ꯈꯪꯍꯩ ꯍꯩꯖꯤꯜꯂꯛꯑꯒ ꯍꯧꯗꯣꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯅꯣꯡꯗꯝꯕ ꯅꯪꯁꯨ ꯉꯥꯎꯔꯝꯃꯅꯤ꯫ ꯔꯣꯃꯥꯟꯁꯂ ꯀꯣꯃꯦꯗꯤꯔ ꯈꯪꯗꯕ ꯁꯤꯟ ꯃꯌꯥꯝꯁꯤ ꯎꯔꯒ ꯑꯩꯁꯨ ꯉꯥꯎꯔꯦ, ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯃꯤ ꯃꯀꯣꯛ ꯈꯣꯠꯂꯒ ꯊꯣꯡꯖꯤꯜꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯦ꯫